Manipur lengak na pikhiba matamgi manungda lam khopchindona dukan amadi yum sajilibasingna masa masana lam henjiliba saruksing lautoktana lerakpadagi pulisna ngak senduna mari leinabu authority singna Thangal Bazar amadi Shani Mandir gi maning thangba sarukta leiriba Major khulgi dukan sing thugaiduna lambi pakthokpa amadi mangkhraba gali sing phatokpagi thabak chathakre adumoinamak dukan kharadi chayet naba leibadagi eviction gi thabakta apanba oikhre 60. Mudah, Thailand.